mi hanagre, then you may tanagre, adagi then kul honagre, nada, hong ko IDP mi am raising the lenere. Adagi stegi mu hendo adana, ahuigi, kano singsi, nangi zagastagi, hendong yaro have a port mamu lakreko, and the Manipur oina lairaga, politically divide tawdona koishirum tawi. Adana machine kadogebu laipaki law and order da collapse oire then economy kaire then na mayam ama thak phangdabagi awaba mayok naraga hojik si lere si aiko si akoina thengnari bani sigi porsi akoina yengai si matam si ngasi loigadra hayeng loigadra hadak ingak payare he gamen am lae president rule lae inga ani gamen am lae inga ani nadra sungdi amma natraga amma adum tawlei aduga si tawlei si kaino hargadi migidi masagi maruina sida sene thoiba thodo wathog thoiba sida kuki hariba kangbu sigidi magidi mamang duda kaino ma thambaga pandam ma thambaga sangsalak panina any adum tawraga leini haise akoina dum khangni sine na wadi dum hairaga lai hojik dum khangminda bam change ko aduna moina khanba ma khaklei masagi kaino sida irang sikthang tapharpaga irang am honba adurgadi mogi demand ama adum hingaga leigani adu then daga mena tabi gani haiba pot ama lei ado akoina so far khangbogadi khulai pairaga muknaraga india da muga orna tagana magi sida leiba india gi citizen sing si halaga kanogi tokhaiba state ama natagana tokhaiba union territory ama natagana demand ama phangbai ba sidi ai pa phangdong mande na khali ko adu political decision do di ai pa lodong mande na khali aduna ne akoina magi pandam do phangri bawpugi oinani ngasai akoina yengpada sahi ahum hogre natra tha kayano me dagi lakpani me jun natra habi tha ama hindorabne sahi amaga sahi ahumga si hindorei se akoina sigi se hayeng lorani hangsit lorani hainaso masisu haiba ngamde kaino harkanda loi kado poto loirna ba thabak se akoina udi haiba yiwanida sanjawba ha thokre akoina yengdo si thogdok ama thokre thoiba thogdok se thoktanaba makhatana thoktanaba kaidogdagi haiba pot ama se tawbudogdobadangna tawba ngamdabadongna dum leibanina adum thogdok se dum thoga satkhini ena akoina dum lowba yae sima akoi yengsebako aduna hana akoina yengambada akoigi 2023 gi May 3 dagi thokiba irang dugi matungda personal rule la kandadi nongmai kapa khopa khara halure then anoba gamen ama lakpadedi amu kedore lansi maiwon mamu la maitei de natana naga ga chom amu onjare natra sigi porsida manipur gamena karimta tawba ngamdabadongna leiri se khoi khangi natro khangbasi kaino jamjamna khoi urisingai mi taraga kayano farise kuki gi taraga mari nagagi mi taruk phadali ado phadaliba mayam singsi hingibra sangibra khangde ado nahan bokti khone kuki gi leiriba moi tara mari dudi hingbai khudam ma phangi natra ado nagagi dudi khoi kaim phangumde natra sin leja lebachida akhoi si government na sum taina basi toksebako akhoi gi society si chom ti yengmina seba akhoi si mioiba haiduni aduga den laikai palini then culture lerini lining lerine bako lining lerine migi phariba mido 파르가 탐바 미도 마랄 거리 레게시니 까이 마랄 레이바 미나티 하나바 야부스나티 푸나바 야부스나티 삼점나 루홍바 삭키바다기 마타이 마나우 삭키바 마타 우푸나 사미나르부다기 돌아오나 파던 베와네바 마나 마 파르지 까이 노라디 사기 나가 오르베 파바네 나트로 아도 마나 미 하르베 파스나티 아도 나사기 거기 케노바 거기 쿠나에 마 판타르가디 then intellectual mayam ama laitaragadi or natragna lining that yumpham oiba haitareko christian gi lining the yumpham oiba adu mo thajaba mayam ama laitaragadi mogi ahlaman sing laitabra lai soi ba laitabra noi tawsi kaino haibu wang am takana hangeu kuki am da ngasi bokta wa hairak prawa karigi thadokri no thadoko hayo pose kaimda haidi ko sina kamai to gebu kuki haiba purupsi karamba purupno kayam satina mong chumdagi human civilization nataba ma moida sheli haiba se akoina masi khangba masangi nagagi di haishni adam thamu akoina moibu hat ke haiba nati akogi du sinaro aduga sinasi haina bani natro ado pijo haiba ne
ꯄꯤꯖꯧ ꯄꯤꯊꯧ ꯑꯗꯨꯝ ꯊꯝꯃꯨ ꯑꯗꯨꯒ ꯃꯣꯏ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯔꯛꯄ ꯌꯥꯔꯣꯏ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗ ꯀꯅꯥꯅ ꯈꯪꯅꯤ ꯉꯁꯥꯏꯒꯤ ꯁꯥꯎꯔꯤꯕꯅꯦꯅ ꯑꯃꯅꯤ ꯂꯥꯛꯑꯒ ꯇꯣꯛ ꯇꯣꯛ ꯇꯧꯔꯒ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯑꯥꯗ ꯁꯦꯅꯥꯄꯇꯤꯗ UNCꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯊꯝꯐꯝꯗ ꯊꯣꯝꯖꯤꯜꯂꯒ ꯍꯥꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯇꯦꯛꯆꯥꯛꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗ ꯂꯥꯛꯑꯦ ꯒꯃꯦꯟꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯒꯃꯦꯟꯅ ꯀꯩꯒꯤꯅꯣ ꯌꯦꯡ ꯂꯩꯔꯤꯁꯤꯅꯤ ꯒꯃꯦꯟꯅ ꯌꯦꯡ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯥꯒꯥꯒꯤ 3 ꯐꯥꯈ꯭ꯔꯦ 3 ꯐꯥꯀꯥꯟꯗ ngасai kanana phari no kuki na phabani kuki kanana phai har kanda ngasai konsa khulgi ngasai adudagi mi singdu khoi leibon kari leibon wa phai gi kanguna phabani adu ningthau ju phade kaim tawdi hainoi si kari natra adagi den police ama yawi hai police kari phade natra ada kanana moina pitok du kanano kenep ni hai lalob kangu ma se nei hai kenep ki lusing bedudi kanano natra minister amagi akhoi magi mapuroi bani haire natra adudi government pami nariba masena magi misam hatpada dum yenga leiba samane sigi thamoi se sokpa mi mayam ama lei aduna misam sige siu phage phao akhoi sarkar kaidra loire habi adugi port ama lai aduna ngasagi minister singna logdaba thokdang yaroi ko aina oiri se kuki gi minister nate ai manipur gi oiri ni maitai gi yauri naga gi yauri ai citizen ni adu puthoro do man hagadabani publicly hagadabani law na hagadabani honagadabani adu gaden maduda mana cooperate tawgadabani sai tawduna akhoi na paw madu likhun phangamdre lao noi operation taw lao kaidona police commando thadino ko sai dagi leiba akhoi keno da leiba kangpopi da leiba or na kana kangpopi district leiba police singina madu thengnaba ngamoi imphal dagi reinforce thadalo natro tawdum natro asara police sang kana royada samana port ama leibani mayam kasi pamna debako sugumba tawgada ba thok mayam ama tawde natra intelligence department mayam kakai chakre akhoi hangnabi yapse army ki intelligence lady police ki intelligence lady natra ro lady natro IB lady letro adagi den manipur ki su CID special branch ne lady natro lady ba mayam tuna ngasagi mugi likhulab da phangmangam dagadi akhoi kanosi dark age ni na kamai tong police ta hairudun sinda singba port mayam ama akhoi na sum thoi aduna akhoi gi si moigi mayon ama pulna bo hona bada moina demand ama tawna hona bada akhoi si numi khudingi amam hatpa ani nika ka hatpa ka hatpa adu akhoi mayam na protest tawba akhoi na lawba khongba government na termination ba natra sira government na pamis si government na pambra aduna sira ka dare ka dore justice sai kai no lai natro mayana pamisi justice to neba justice to ni me sakhini jun lakani jun ju sakhini aduga justice na sum tawroi tawraga di ka dore manipura kamai tawna ingtaba porkado no makata na dum leigini khoi khangi adun habadi lan si lotion na bagi irang si lotion na bagi khona ba yaba port ama khakse india ga mena khona de manipur ga mena khona de ko hardi tawrge na haroga kanogi cobra lani na ka du sini ha cobra du to kana ponte kharo na dong kem kana lo ku jaida kem kana lo ko hayang long ta de poni thabam tong moina singba put mayam khoi ur le ra poni ado tawgada badu di kaino mane police na tawgada thabak me sidi mane police na pukchel sang na thabak tawgada bani mui awara pa mengada bani then mui na pa mi si karino khangada bani khang ka da police hajal kana police na tawgada tawngam da thabak lei ponte ba ado tawgada ba pot mane ko aduna Hojeki case mayam ama local sanjaw local ko case mayam ama local case khara ama ina ida sinare do case kulum doi gumba amana CBI na pairaga le natra adai den ayam case ti mane police na pairaga le ada ayam case lai ko case aina khanbada mane police na lehori ji case lising ngai mathak lehori ko leiriba case sing je court amata da akhoi masigi si kano chathadi trial chathadi ju phaw trial chathadi mane police ke nakandagi trial chathaba ko ude natra haroga maitai hale kuki hatoi ni natra karaida senapati romda or natra karaida ka kano romda more romda or natra kaida susampur hatpani na susampur se tum yawe ba natra yaw bani na mi somon to bosu yade ko bosu yada bani na ko ke thabak te lep na le natra adu ko ke thabak si lep yade aduna criminal case ni na hoi tawgada mathau su hanagi dum procedure sam sang bani na mase kamai tong thujal gadage haibase government ki hai sing bada leine ko government na madugidu masagi lale na hariba mayam sing du hojik hero kumo leine tro numi mam yala hero kumi na tro
ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯂꯥꯟꯕ ꯌꯥꯗꯕꯅꯤꯅ ꯃꯈ꯭ꯋꯥꯡꯗꯨ ꯊꯨꯗꯦꯛꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯆꯨꯝꯕ ꯐꯪꯗꯣꯏꯁꯦ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯣꯏꯅ ꯈꯟꯗꯣꯏꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯧꯅꯅꯕ ꯒꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯤ ꯇꯧꯔꯒꯦ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯣꯔꯠꯇ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯁꯤꯒꯨꯝꯕꯁꯤꯡꯒꯤ ꯂꯥꯛꯀꯥꯟꯗ ꯀꯔꯤ ꯇꯧꯅꯕ ꯃꯆꯥꯛ ꯃꯊꯨꯝ ꯀꯔꯤꯒꯤ ꯁꯦꯝꯒꯠꯂꯦ ꯁꯤꯅꯦꯕ ꯀꯣ ꯃꯆꯥꯛ ꯃꯊꯨꯝ ꯁꯦꯝꯒꯠꯄ ꯍꯥꯏꯗꯤ ꯌꯦꯡꯉꯣ ngasi aina court si case ama tare awa basi yung ko case ama tare case ama tarakanda akoi judge tu ngasi di hatong na mayung gi tangai phadaba ama leire aduna ma suti logre leira maro adedi kedore madugi case to na kamai torkani mathangi tha ma yethoni mathangi tha tu da lani ukil ma magi ukil du hatong na nare ma langam dre adna matam logre mathangi tha ma sumane yethok yeshinga tawbasi da ba sakhi amuk lakre tha ma sumai tawda sahi da sum lagadi yongodana bihara uji hanak thom thoidu mayam viral saldu ai urunganen khali crime ama tawrubagi sahi kunthra mari manga gi mangna crime ama tawruba ahal orkanda sahi kanuga marfuga mari manga soroba khwang kolaga satpubunga maktra matamduda mara leire jel thajangane na photok podu mayam nungai na de mayam nungai na deba adudagi hena khoi stin hena tawduriba aduga sumaina sum thengtaraba matam chana kadogi investigation chi tawdraba na sajawba aduna ngasai mara leiba mayam jingchi amata sarak phangmanga moy adum hoi lukhol leine ahoba dum leine ko adum nathok khinana ba pot oigane aduna leibak si amtang ingna sikna pange hai taragadi government ki takum mathau ama legani miyam su miyam ki takum mathau am legani then adagidi while sangi su takum mathau legani mathau singse chap chan amtang tomin ba ma change aduga hojikta law and order nga pagi thogdang ko phajana lowdraba adagidi then sing the thokpa thodoksi koina kaim tong maktraba khutingyan mangamaktragadi adum manipur si ai adum awaba phim ama adum khatana lai hidra ina khali aduga irang si makhatana adum laigini irang loiba naigiroi loini haibagi khudam sangdam se ama phawba manipur government tagi phangdri india government tagi phangdri election ngaiba male ina khanbada sum election ngan bai ngai bai de kaino election asidi sumaina irang thokanda botsi adum kana bo honabagi pambai yam lay bako huran bani khangde nungmin nam bani khangde ama tong de pambai mayam lay badugi pambai singui khudong chaba lawge na khanbagi ra du de khoi khangre adu den government of manipur da government of india da irang sing lusalage habagi determination ama power laitaba ko chap chap phirep am power laitaba se ai machine ngai te nai fa